Chahi ani faraklaba Manipur thokliba irang loisinaba Ministry of Home Affairs na maruoiba thodang lauduna ngarang New Delhi da Meitei amasung Kuki furup ke civil society organization singi luchingba sing unakiba aduda wafam taruk puthokduna khananai nake adubu Kuki luchingba singi maikai digi wafam kharada yaningdaba ullakpadagi Ministry of Home Affairs ke official sing penakidrai Ayuk pung tarangama thoi tabadagi nungtil pung mari fauba pung mga chupna wari sanakhiba aduda Meitei furup ki mahut senduna amukogi president Nando Luwangna luchingba mihud ahum aduga FOCS ki oina BM Yaima Shahana luchingba mihud ahum sarugyaki Kukizo community ki maikai dagi mihud nipan amasu nipan na sarugyaki madugi manungda Kukizo council KJC ki mihud taruk amadi Jomi council JC ki mihud ani na sarugyaki Ministry of Home Affairs के माइकईदा नोटिस के स्पेशल एडवाइजर AK मिश्रा न लुचिंगबा ऑफिशियल अहुमना सरुक याखिबा अदुदा IB की जॉइंट डायरेक्टर राजेश कंबलसु सरुक याखी लोइनना मणिपुर गवर्नमेंट की माइकईदगी चीफ सेक्रेटरी PK सिंह अमसों एडिशनल DGP आशुतोष सिन्हा सरुक यादुना मैतेई अमसों कुकी फुरुप की मरक्ता वारी शाबदा मरु ओइबा थौदांग लौखे Wari shanaba aduda Ministry of Home Affairs na nakal anigi wafam sing taraba matungda ahanbagi oina thokliba irang asigi warushin puraknabagi damag lambi yatpa haunaba wafam taruk puthoktuna khanake wafam taruk adudi ahanbada irang lakshinaba hotnarigai manungda Meitei amadi Kuki gi marakta nongmai kapna daba yauna makhal amatagi hingsa gi thawong chathadaba haina appeal taunaba karigumba wafam asi thugairabadi mari leinaba authority na conviction laukhatba Ani shubada Manipur gi governor na ching amasung tampakta lokai na pain riba khulai sing pikhatlak na balokhat liba khongthang singda saugat paloina na miyam da tungkoi na secular oiba wakhalon fauhan na bagi damang mapungfa na mateng pangba ahum shubada national amadi state highway singda yarapan yaudana miyam na mahausagum chathok chasin tawbada laingak ta mateng pangba Mari shubada lanjena ribasing masagi laifamda hanjin hanba security gi oiba thodang laukhatpa amadi logistic oiba thabak paikhat na balengak na laukhatpa thabak thoram sing taram na okpa Manga shubada irang na maram oiraga state asida paikhat kahudaba chawkha thorang gi thabak sing mapungfa na paikhat naba governor da takshin minaba amasung taruk shubo oina karigumba chaye na ba issue lakpada Ministry of Home Affairs ka tanaduna furup singi marakta faminaduna waroshin puraknaba hotnaba haibu wafamne Ministry की माइकई दगी पुखलखी वफम असिदा नोंमई कापल लेपा अमदी फ्री मूवमेंट की वफम दा कुकी सिंह की माइकई दगी यानिंग दबा फोंगदोकपगा लोइनना मखोई की मियामगा तानखिगे हाइना थमकी कुकी सिविल सोसाइटी ऑर्गेनाइजेशन सिंह की माइकई दगी थमलखी वफम अदुदा मिनिस्ट्री ऑफ होम अफेयर्स के ऑफिशियल सिंह अपेन ओइखिदे अमरोमदा वरी सानबा अदुदा मैतई फुरुप की महूत सिनखिबा अमुको अमदी FOCS की माइकई दगी मिनिस्ट्री ना पुखलखी वफम सिंह तरामना ओखिबगा लोइनना Manipur lokai na chin Kuki illegal immigrants sing changlak pathing naba National Register of Citizen NRC chatna hannaba takshin ki Kuki sing ge maikai digi separate administration ki demand amuk hanna pukhalaki hairi